Union Home Minister Amasung Governor na Tangdu Leitaba Hanjillaknaba Thabak Loukhatlaklibasi Thaganingaini eti Pawasi Kangla Paomisingda Loukhatsavane. Union Home Minister Amit Shah na State asibu Tangdu Leitaba Hanjillaknaba Yamna luraba matamsida laurokliba khongthang asi Yamna challenging oiba commitment asina nungsiraba Manipur State po Mahoksagi punsida puraknaba hotnariba thabaksing Thagatningaini haina Arambai Tengolgi Public Relation Officer Robin Mangang Khwairakpamna khuyek piduna thadorokpa cherolamana haire. Cherola sina makata rivade Manipurgi Governor Ajay Kumar Valaga handakta Arambai Tengolga unakhiba duda thajaba pirakpa wafam kayada thajaba thamkhiba adu thabak waina Manipurgi lifeline oiriba National Highway lambi anida Miyamna maningtamna chatnaba hangdoklagani hairiba khongthang asida etigi maikidagi su thagatpaga loinana Manipurgi ngamkhai paring Indo-Myanmar border fencing khumang chawsillanaba honaraklibasi na loisilakpada state asigi territory da security gi awaba su koklaganai Manipurgi Governor na state asi drug free amade drug trafficking lo kaina sanglakhiba thingnabagi laukhalakpa khongthang asi aikhoigi laiminariba kanglupsingi marakta ingtapa purakpada mateng oiragane handakta lo kaina sajilamba bunker thugaikhiba asinasu state asida mahoksagi punsida hanjillaknaba honabada mateng panglagane Union Home Minister Amasung Governor A.K. Valana Manipur State pu mahoksagi punsida langnaba honaragliba thabak thauramsingda Arambai Tengol na mapung phana saugatle State asida mahoksagi punsida halaknaba laingangna laukhalakpa thabaksingda cooperation pibiduna state asi chawkhatpa lamdam oirasanu haina Arambai Tengolgi PRO gi cherol asina makhatare YouTuber singna Fongba Yaba Yadaba Thidana Pau Fonglakpasida Asengba Paomisingda Miyamna Lanna Uhanbagi Machak Oihalle Khogendra Pawasi Kangla Paomisingda Loukhatsavane Editors Guilds Manipurgi President Khogendra Khomdramna haikre Social media sizinariba YouTuber singna Fongba Yaba Madi Yadaba Thidana Pau kaya pangphongda Fonglakpasida Chumna thabak tawjariba Asengba Paomisingda Miyamna Lanna Uhanbagi Machak ama Oihalle Wafam asi ngasi achangba khunai ama sembada media gi thodang haiba hiramda Ethno Heritage Council Herikon Sinduna konung mamangda leba Manipur Dance College ta pangthokiba Media Conclave with Herikon gi thauramda phongdokhiba nei thauram aduda EGM gi President Khogendra Khomdram Herikon gi President Yum-Kei Surjit Kumar Khuman amade All Manipur Working Journalists Union Amzu gi President Bijay Kaksing Tabamna athoiba mithunglensing oina saruk yakhe Thauram aduga mari lainana saruk yakhiba print amadi electronic media singda Herikon gi maikaidagi achamba khudol potsing piduna ikai khumnakhe Khogendra Khomdramna makhatar lamdam asigi achumba pau kaya fongduna miyamda mitmai singhanna bohonavada civil society singdasu laukhatpam thokpa thabak laukhatpiyo media singdasu achumba pau phongna bohonavada tawpham thokpa thabak sing tawjage haukiba chahi 2023 gi May 3 dagi hawduna thokliba lal asi kuki militant singna National Media singda Lanna sandoktuna lakle masida tampaki lamdagi lal asigi maramda marik chumba wafam kaya phonglaklavasu National Media singna tadana leithokle Churachandpur Kangpokpiromda kuki singna tamlakpa wafam khaktada hena lumna laukibagi wafam su laikhravane Manipur da thokliba lal asigi matangda mitai amadi kuki haiba pandana pau kaya media gi ethics ngakna tampaki mafamda leiriba media housing na phongduna lakhivane Masida natana semjin sajinba pau kaya National Media singda phongduna malemgi miyamda mitai phuruppo Lanna uhanaba honariba National Media singi mathakta case kaya tawduna achumaran thidoknaba honari amade Thangdagi kolomgi machina hena thawi hairabasu pau ama phongba matamda phonggadoriba pau adu Fongba Yaba Madi Yadaba kaya media housing da lay pau ama phongba matamda phonggadoriba pau adu kadai phauba chumi haibadu kupna thigatpa mathau tai haikhe Matric Examgi Social Science ki question paper leak Oihanbada Chennaba Wazani Police na fare Pawasi Paujel Pauche dagi Loukhatsavane Board of Secondary Education Manipur Bosemgi Makhata Sathariba High School Living Certificate Examination 2025 ki haukiba February thagi kunmanga da pangthokiba Social Science ki question leak Oihanbada Chennaba ni haibo Wazani Manipur Police na fare Police ki pau matungin na Thoubal District ki Haukha Mamang Laikai dagi Haukha da laiba Little Star English Higher Secondary School da Social Science ki waza waiba made pangthokliba waza asigi center tariba school asida Social Science ki waza wairiba Samdram Megachandra chahi nifuga taruk apokpa S Ibotombi Amasung school asima ki waza Haukha Mamang Laikai dagi Yumnam Ranjit Singh chahi nifuga taruk apokpa Yumnam Samungaune Bosemgi Examination Controller na Manipurgi Police ki Cyber Crime Police Station da wakalakpagi matungin na Police na waza ani asi wathok asiga mari lainana ngarang fagatkhibani haire Panba yai February tang kunmanga da thokiba Social Science subject asigi exam hawdringai minute kuntra walingai da question sing social media da thaga narakhiba ne
Loinana wathok asigi matangda thijinduna Chennaba miyoising chairak pinaba Mahei-Roi lupsingna taksinba laikravane. Akhak-Araoga Loinana Sitkhiba Nonglei Nungsit amadi Lanna Yum-Kei amadi Mahei-Marong kaya Amang-Ata thokankhre. Paomisingda Kanglei paki maira pauksedagi loukhatlavane. Ngarang Amasung asigi lonaba ahing nongyay amadi nongalamdaida. Lamdam asigi tongan ba mafam kayada akanba mawongda Nungsit Sitkhiba natana. Akhak-Araoga Loinana len takhre mafam kayada Yum-Kei kaya Amang-Ata thokhre. Nonglei Nungsit Amasung Leitaba duna maram oiraga manamasing paksanna mang takhiba natana. Yum-kubliba jingasing Lanna Amang-Ata chawna thokankhre haire. Pausi asina Fongba paugi matung inade ngarang Nonglei Nungsit ka Loinana nongsukhiba madi Akhak-Araoga Loinana akanba mawongda len takhiba duda mayang Imphal, Thoubal district, Kaksing district amadi None district ki mafam kayada chawna Amang-Ata thokankhi haire. Nonglei Nungsit ka Loinana chukhiba nong marakta len tarakhiba na maram oiduna Kaksing district ki kairak ki mafam kayada Thaba khongdrum kobi tilawna chingba yamna chawna Amang-Ata thokankhe. Nonglei Nungsit aduna Wangkem Assembly Constituency gi manungsanba Yadipok Kekru, Khoirom, Bamon Laikai na singba Mapamsingda su Yum-Kei, Ingkholda thaba manamasing chawna mang taahankhe. Imphal East District ki manungsanba Yadipok ki tongan ba khul kayada su. Lanna Yum-Kei amadi Ingkhol gi manamasing kaya su Amang-Ata thokankhi adubo. Nonglei Nungsit amadi Akhak-Arao yauna nong takhiba duda mi asoga pandi yaukhiba leite haire. Amaromda ngarangi akanba Nonglei Nungsit amadi Akhak-Araoga Loinana len takhiba duda None district ki mafam kayada su chawna Amang-Ata thokankhe. None district ki mafam kayada mai phangdre. Iram nalasingda ka hena ising tungsinbadagi pathoraktuna lambi chatpada khudongchadaba kaya mayoknahalle Loinana yumda kupa jinga kaya len tarakpadagi yamna chawna Amang-Ata thokanle haire. Nakal amaromda India Meteorological Department IMD na ngasi ayuk thokiba special weather bulletin amagi matungin Manipur yauna awang nongpok state sing ngasigi waina yellow alert leire. Manipur, Meghalaya, Mizoram, Nagaland, Arunachal Pradesh, Tripura amasung Assam na chingba awang nongpok state singda kilometer kuntradagi nifu fawba yangna nungsit sitpada natana Akhak-Arao tawbaga Loinana nong suba yai haire. Adumoinamak phibam asi hayengdagi de phibam khara phagalakpaga Loinana green alert leiraba yai haina report asina haire. Karama khangawdana mai haurakpadagi thaurakpa misu sire. Pawasi pandam pauksedagi loukhatlavane. Karama khangawdana mai haurakpadagi chaklaktuna karadu thaurakpa miyoisu leikhidre. Press na Fongba pauda Imphal West ki Lamphel Police Station ki manungsanba Lamboi khongnang khongda ngarang numidang pung 9 lom tabada karama khangawdana mai haurakpadagi chaktuna karadubu thaurakpa Iroi semba mamang lekaidagi thoksom ren apokpa thoksom Gulamzat kauba miyoi ama sire kar su ayamba saruk mai na chakre haire. Pawasina hai Kar mai chakpagi pau tabadagi Manipur Fire Service ki fire tender ani changsinduna mai kanbagi thabak sathakhe. Adubo makhoina mafam aduda thunglaba matamda ayamba kar gi saruk mai chaklamle mai muthalaba matung kar manung check tawbada kar adu thaurakpa waigani haina singnaba miyoi amasu siraga yauramba thengnakhibane. Adubu laikhidraba miyoi adu thoksom Robin oiramba yai haina khanakhe. Maina chakraba kar adugi registration number MN01AJ7086 ne. May adu mataw karam na haurakpano haiba chapsana khangba ngamdre.